ꯃꯇꯝꯃꯛꯇꯨꯗ ꯋꯥꯔꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯀꯣꯟꯁꯝ ꯕꯦꯝꯕꯦꯝꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯄꯪꯒꯤ ꯅꯨꯄꯤ ꯊꯕꯥ ꯀꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯃꯆꯥ ꯊꯣꯛꯁ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯉꯝꯕꯇꯣꯟ ꯀꯧꯕ ꯃꯤꯑꯣꯏ ꯂꯥꯏꯑꯣꯏ ꯇꯧꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯅꯨꯄꯥ ꯑꯃ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯤ꯫ ꯃꯥꯒꯤ ꯀꯥꯡꯂꯨꯞꯄꯨ ꯂꯩꯅꯨꯡꯗꯒꯤ ꯄꯨꯊꯣꯛꯂꯒ ꯇꯥꯏꯕꯪ ꯃꯥꯂꯦꯝꯗ ꯈꯨꯟꯗꯥꯍꯟꯒꯦ ꯈꯜꯂꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯈꯨꯝ ꯑꯗꯨ ꯈꯨꯝꯂꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯏꯔꯣꯏꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯃꯔꯨꯞ ꯏꯔꯣꯏ, ꯅꯪꯅ ꯁꯨꯔꯨꯡꯒꯤ ꯃꯈꯨꯝ ꯈꯨꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯈꯔ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯗꯨꯗ ꯏꯔꯣꯏꯅ, ꯃꯔꯨꯞ, ꯑꯩꯒꯤ ꯏꯆꯦ ꯑꯁꯤꯗꯤ ꯁꯥꯡꯕꯅ ꯁꯨꯔꯨꯡ ꯈꯨꯝꯂꯤꯕ ꯃꯈꯨꯝ ꯑꯁꯤ ꯍꯥꯡꯗꯣꯛꯄ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ꯫ ꯏꯔꯣꯏꯅ ꯌꯥꯗ꯭ꯔꯕꯗ ꯁꯟꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯃꯔꯨꯞ ꯁꯟ, ꯅꯪꯒꯤ ꯅꯆꯦꯗꯨꯗꯤ ꯇꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯁꯨꯔꯨꯡ ꯑꯁꯤ ꯈꯨꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯅꯆꯦꯗꯨꯅ ꯑꯃꯨꯛꯇ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯃꯗꯨꯗ ꯁꯟꯅ, ꯍꯣꯏ ꯏꯇꯥꯎ, ꯑꯩ ꯍꯥꯡꯕꯤꯔꯒꯦ, ꯑꯩ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ꯫ ꯁꯟꯅ ꯑꯔꯥꯞꯄꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯀꯣꯛꯅ ꯋꯥꯏꯕꯗ ꯃꯀꯣꯛꯇ ꯅꯥꯗꯨꯅ ꯇꯣꯛꯂꯦ꯫ ꯅꯨꯄꯥ ꯑꯗꯨꯗꯤ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯉꯝꯕꯇꯣꯟꯅ ꯁꯟꯗ ꯑꯃꯨꯛ ꯀꯧꯔꯦ꯫ ꯃꯉꯣꯟꯗꯁꯨ ꯁꯨꯔꯨꯡ ꯈꯨꯝꯂꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯍꯥꯡꯗꯣꯛꯄꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯏꯇꯥꯎ ꯁꯟꯗꯪ, ꯅꯨꯡꯄꯥꯛ ꯑꯁꯤ ꯀꯅꯥꯅꯁꯨ ꯍꯥꯡꯗꯣꯛꯄ ꯉꯝꯗ꯭ꯔꯦ, ꯑꯗꯨꯅ ꯁꯨꯔꯨꯡ ꯀꯨꯞꯂꯤꯕ ꯅꯨꯡꯄꯥꯛ ꯑꯁꯤ ꯅꯪꯅ ꯈꯔ ꯍꯥꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯅꯪꯅ ꯈꯔ ꯄꯥꯡꯕꯤꯔꯝꯃꯨ꯫ ꯉꯝꯕꯇꯣꯟꯒꯤ ꯋꯥꯗꯨ ꯁꯟꯗꯪ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯁꯟꯗꯪ ꯑꯗꯨꯅ ꯈꯨꯃꯥꯡ ꯑꯅꯤꯗꯨ ꯈꯣꯠꯇꯨꯅ ꯈꯨꯗꯨꯡ ꯑꯅꯤ ꯀꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯀꯣꯛꯅ ꯋꯥꯏꯗꯨꯅ ꯅꯨꯡꯄꯥꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯆꯤ ꯑꯅꯤꯗꯨꯗꯤ ꯇꯦꯛꯄꯃꯛꯇꯤ ꯇꯦꯛꯍꯧꯗ꯭ꯔꯒ ꯀꯣꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯏꯇꯥꯎ ꯁꯟꯗꯪ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ, ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯍꯟꯕꯤꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯟꯗꯪꯒꯤ ꯃꯆꯤ ꯑꯁꯤ ꯀꯣꯟꯈꯤꯕꯅꯤ ꯍꯥꯏꯅ ꯉꯁꯤ ꯐꯥꯎꯕ ꯍꯥꯏꯅꯔꯤ꯫ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯣꯏꯔꯒ ꯁꯟꯗꯪ ꯑꯗꯨ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯁꯟꯗꯪ ꯂꯥꯕꯅ ꯁꯨꯔꯨꯡ ꯈꯨꯝꯂꯤꯕ ꯅꯨꯡꯄꯥꯛ ꯑꯗꯨ ꯍꯥꯡꯗꯣꯛꯂꯕꯗ ꯁꯨꯔꯨꯡꯗꯒꯤ ꯃꯤ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯃꯄꯥꯟꯗ ꯊꯣꯛꯄ ꯍꯧꯅꯔꯛꯂꯦ꯫ ꯑꯗꯨꯕꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯀꯩꯔꯦ ꯂꯥꯡꯕ ꯀꯧꯕ ꯀꯩ ꯑꯃꯅ ꯐꯝꯂꯒ ꯊꯣꯔꯛ ꯄꯨꯝꯅꯃꯛꯄꯨ ꯐꯥꯗꯨꯅ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯉꯝꯕꯇꯣꯟꯗ ꯈꯨꯟꯖꯥꯁꯤꯡꯅ ꯆꯠꯇꯨꯅ ꯇꯝꯂꯨꯔꯦ꯫ ꯑꯉꯝꯕ, ꯑꯉꯝꯕ, ꯈꯨꯟꯖꯥꯁꯥ ꯀꯔꯤ ꯇꯧꯔꯦ? ꯑꯉꯝꯕ, ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯂꯩꯖꯔꯦ꯫ ꯈꯨꯟꯖꯥꯁꯥ, ꯀꯔꯤ ꯑꯔꯨꯕ ꯂꯩꯔꯦ ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯁꯨꯔꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯣꯛꯄ ꯌꯥꯗ꯭ꯔꯕ꯭ꯔꯣ? ꯀꯝꯗꯧꯔꯒꯦ? ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯑꯉꯝꯕ꯫ ꯁꯨꯔꯨꯡꯒꯤ ꯍꯦꯛ ꯃꯄꯥꯟ ꯊꯪꯕꯗ ꯀꯩꯔꯦ ꯂꯥꯡꯕ ꯀꯧꯕ ꯆꯥꯎꯔꯕ ꯀꯩ ꯑꯗꯨꯅ ꯀꯨꯟꯗꯨꯅ ꯊꯣꯔꯛꯄ ꯃꯤ ꯁꯥ ꯎꯆꯦꯛ ꯂꯣꯏꯅꯃꯛ ꯐꯥꯗꯨꯅ ꯆꯥꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ꯫ ꯑꯗꯨꯅ ꯀꯅꯥꯁꯨ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯉꯝꯅꯗ꯭ꯔꯦ꯫ ꯑꯃꯅ ꯑꯃꯨꯛ, ꯏꯁ ꯑꯉꯝꯕ, ꯁꯤꯗꯤ ꯀꯝꯗꯧꯅꯤ? ꯍꯦꯔꯥ, ꯃꯥꯅ ꯉꯝꯕ ꯌꯥꯕ꯭ꯔꯅꯦ? ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯒꯦ, ꯅꯣꯏ ꯀꯔꯤꯝꯇ ꯀꯤꯒꯅꯨ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯌꯥꯅꯕ ꯑꯩꯅ ꯂꯣꯏꯅ ꯁꯤꯟꯒꯅꯤ꯫ ꯈꯨꯟꯖꯥ ꯑꯇꯩꯁꯤꯡꯅ ꯀꯩ ꯑꯗꯨꯕꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕꯗ ꯉꯝꯕꯇꯣꯟꯅ ꯁꯦꯀꯥꯗ ꯌꯦꯟꯕꯥ ꯑꯃ ꯌꯦꯞꯂꯒ ꯃꯈꯨꯠ ꯌꯦꯠꯇ ꯈꯧꯁꯥꯕ ꯀꯧꯕ ꯊꯥꯡꯁꯥꯡ ꯑꯃ ꯄꯥꯏꯔꯒ ꯀꯩ ꯍꯥꯠꯀꯗꯕꯒꯤ ꯁꯨꯔꯨꯡꯒꯤ ꯊꯣꯡ ꯑꯗꯨ ꯇꯥꯅ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯦꯀꯥꯗ ꯌꯦꯞꯂꯤꯕ ꯌꯦꯟꯕꯥ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯄꯥꯟꯗ ꯍꯥꯟꯅ ꯍꯨꯝꯒꯠꯂꯝꯃꯤ꯫ ꯍꯨꯝꯒꯠꯈ꯭ꯔꯤꯕ ꯌꯦꯟꯕꯥ ꯑꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗꯒꯤ ꯄꯥꯏꯈꯠꯈꯤꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯤ꯫ ꯌꯦꯟꯕꯥ ꯑꯗꯨ ꯀꯩꯔꯦ ꯂꯥꯡꯕ ꯀꯧꯕ ꯀꯩꯅ ꯍꯥꯠꯀꯗꯕꯒꯤ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯀꯣꯏꯅ ꯆꯦꯟꯗꯨꯅ ꯇꯥꯟꯅꯔꯤꯉꯩꯗ ꯉꯝꯕꯇꯣꯟꯅ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯊꯣꯔꯛꯂꯒ ꯀꯩ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯀꯩ ꯁꯤꯔꯕꯗ ꯃꯤ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯁꯨꯔꯨꯡꯒꯤ ꯃꯈꯨꯟꯗꯒꯤ ꯃꯥꯂꯦꯝꯗ ꯈꯨꯟꯗꯥꯅꯕ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ
ꯉꯝꯕꯇꯣꯟꯗꯤ ꯃꯀꯣꯛꯇ ꯌꯦꯠꯄ ꯀꯣꯌꯦꯠ ꯑꯗꯨ ꯀꯥꯎꯔꯝꯂꯦ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯍꯩꯃꯥ, ꯑꯩꯗꯒꯤ ꯀꯣꯛꯇ ꯌꯦꯠꯄ ꯀꯣꯌꯦꯠ ꯑꯗꯨ ꯀꯥꯎꯔꯝꯂꯦꯗꯅ꯫ ꯑꯁ, ꯃꯗꯨ ꯂꯧꯊꯣꯛꯇꯕ ꯌꯥꯗꯕ ꯀꯣꯌꯦꯠꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯇꯣꯟ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯉꯝꯕꯇꯣꯟꯒꯤ ꯌꯥꯝꯅ ꯆꯥꯟꯅꯅ ꯇꯤꯟꯅꯕ ꯃꯥꯒꯤ ꯃꯔꯨꯞ ꯈꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯈꯨꯟꯗꯥꯅꯕ ꯂꯝꯗꯤ ꯄꯤꯁꯛ ꯄꯤꯛꯏ, ꯑꯗꯨꯒ ꯃꯤ ꯁꯥ ꯎꯆꯦꯛ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯨꯔꯨꯡꯗꯒꯤ ꯊꯣꯔꯛꯂꯕꯗꯤ ꯂꯩꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯅ ꯈꯟꯗꯨꯅ, ꯈꯨꯟꯖꯥ ꯁꯥ, ꯁꯨꯔꯨꯡꯒꯤ ꯃꯈꯨꯝ ꯑꯁꯦ ꯈꯨꯝꯖꯤꯟꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯁꯨꯔꯨꯡꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯟꯅꯕ ꯈꯨꯟꯖꯥꯁꯤꯡꯗ ꯊꯧꯗꯥꯔꯝꯃꯤ꯫ ꯃꯥꯒꯤ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯥꯎꯔꯕ ꯅꯨꯄꯥꯛ ꯑꯗꯨ ꯁꯨꯔꯨꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈ꯭ꯔꯦ꯫ ꯁꯨꯔꯨꯡꯒꯤ ꯃꯈꯨꯝ ꯈꯨꯝꯖꯤꯟꯈꯤꯕꯅ ꯍꯥꯟꯗꯨꯅ ꯀꯣꯛꯁꯦꯜ ꯂꯧꯕ ꯆꯠꯈꯤꯕ ꯉꯝꯕꯇꯣꯟꯗꯤ ꯊꯣꯔꯛꯄ ꯅꯪꯍꯧꯗ꯭ꯔꯦ, ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯉꯝꯕꯇꯣꯟꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ, ꯑꯗꯨꯒ ꯈꯝꯕꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯃꯔꯨꯞ ꯉꯝꯕꯇꯣꯟ ꯑꯗꯨ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗ ꯂꯩꯍꯧꯔꯦ ꯈꯪꯂꯛꯄꯗꯒꯤꯗꯤ ꯈꯝꯕ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯃꯥꯒꯤ ꯃꯔꯨꯞ ꯉꯝꯕꯇꯣꯟꯕꯨ ꯀꯧꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯈꯝꯕꯅ ꯃꯥꯕꯨ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯉꯝꯕꯇꯣꯟꯅ ꯈꯝꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯏꯇꯥꯎ, ꯅꯪ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜ ꯇꯧꯔꯅꯨ꯫ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯍꯧꯖꯤꯛꯇꯤ ꯁꯨꯔꯨꯡꯒꯤ ꯃꯈꯨꯝ ꯑꯁꯦ ꯈꯨꯝꯖꯤꯟꯈ꯭ꯔꯕꯅꯤꯅ ꯍꯥꯡꯗꯣꯛꯄ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯅꯪꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯑꯇꯩ ꯃꯤ ꯁꯥ ꯎꯆꯦꯛꯁꯤꯡꯕꯨ ꯂꯨꯆꯤꯡꯗꯨꯅ ꯄꯥꯜꯂꯨ꯫ ꯑꯩꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡ ꯑꯁꯤꯗ ꯄꯥꯜꯍꯧꯔꯒꯦ ꯏꯇꯥꯎ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯅꯔꯦ꯫ ꯉꯝꯕꯇꯣꯟꯅ ꯁꯨꯔꯨꯡ ꯃꯅꯨꯡꯗ, ꯑꯗꯨꯒ ꯈꯝꯕꯅ ꯁꯨꯔꯨꯡꯒꯤ ꯃꯄꯥꯟꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯝꯕꯇꯣꯟꯅ, ꯏꯇꯥꯎ, ꯑꯩꯒꯤ ꯈꯨꯗꯣꯝꯕꯤ ꯑꯁꯦ ꯀꯛꯂꯒ ꯅꯪꯉꯣꯟꯗ ꯄꯤꯔꯛꯀꯦ꯫ ꯅꯍꯥꯛꯅꯅꯦ ꯃꯗꯨ ꯂꯩꯕꯥꯛꯇ ꯊꯥꯕꯗ ꯌꯥꯏ ꯑꯣꯏꯅ ꯍꯧꯔꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯂꯥꯛꯄ ꯃꯇꯝꯗ ꯌꯥꯏ ꯑꯗꯣ ꯁꯤꯖꯤꯟꯅꯗꯨꯅ ꯃꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯜꯂꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯝꯕꯇꯣꯟꯅ ꯃꯥꯒꯤ ꯈꯨꯗꯣꯝꯕꯤ ꯀꯛꯇꯨꯅ ꯁꯨꯔꯨꯡꯒꯤ ꯃꯅꯨꯡꯗꯒꯤ ꯃꯥꯒꯤ ꯃꯔꯨꯞ ꯈꯝꯕꯗ ꯄꯤꯈꯠꯂꯛꯂꯝꯃꯤ꯫ ꯈꯝꯕꯅ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯂꯩꯄꯥꯛꯇ ꯊꯥꯕꯗ ꯌꯥꯏ ꯄꯥꯝꯕꯤ ꯑꯣꯏꯅ ꯍꯧꯈꯤ꯫ ꯃꯤꯌꯥꯝꯅ ꯈꯝꯕꯕꯨ ꯂꯝ ꯉꯥꯛꯄ ꯅꯤꯡꯊꯧ ꯍꯥꯏꯅ ꯃꯤꯡꯊꯣꯜ ꯄꯤꯗꯨꯅ ꯃꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯃꯀꯣꯛ ꯑꯣꯏꯗꯨꯅ ꯑꯁꯨꯝ ꯂꯩꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯩꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯕ ꯃꯤ ꯄꯨꯝꯅꯃꯛ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯅꯅꯕ ꯃꯌꯨꯝ ꯃꯀꯩ ꯁꯥꯗꯨꯅ ꯃꯔꯧ ꯏꯪꯈꯣꯜ ꯁꯦꯝꯗꯨꯅ ꯈꯨꯟꯗꯥꯕ ꯑꯁꯨꯝ ꯍꯧꯅꯔꯛꯂꯤ꯫ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ, ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯗꯨꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯅꯔꯦ, ꯑꯋꯥ ꯑꯅꯥ ꯀꯣꯛꯅꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯅꯔꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯃꯆꯥꯅꯨꯄꯥ 5 ꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ 5 ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯨꯝꯁꯨꯕ ꯁꯅꯥꯇꯣꯝꯕ ꯀꯧꯕ ꯌꯥꯝꯅ ꯄꯪꯕ ꯃꯆꯥꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯑꯄꯪꯕ ꯃꯆꯥ ꯑꯗꯨꯕꯨ ꯃꯄꯥꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯏ꯫ ꯃꯌꯥꯝꯕ ꯑꯅꯤꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯁꯥꯗꯨꯅ ꯂꯩꯅꯈ꯭ꯔꯦ, ꯑꯗꯨꯒ ꯃꯅꯥꯎꯅꯨꯄꯥ ꯑꯅꯤꯁꯨ ꯅꯨꯄꯤ ꯊꯤꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯂꯣꯏꯅ ꯄꯥꯟꯈ꯭ꯔꯦ, ꯃꯆꯥ ꯃꯁꯨ ꯂꯣꯏꯅ ꯌꯥꯎꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯅꯥꯇꯣꯝꯕꯗꯤ ꯃꯌꯨꯝ ꯄꯥꯟꯗꯦ, ꯃꯄꯥꯒ ꯂꯣꯏꯅꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯃꯥꯁꯨ ꯃꯌꯨꯝ ꯄꯥꯟꯕ ꯃꯇꯝ ꯌꯧꯔꯦ ꯈꯟꯗꯨꯅ ꯃꯄꯥꯅ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯍꯥꯏꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯅꯨꯄꯤ ꯀꯅꯥꯁꯨ ꯃꯉꯣꯟꯗ ꯑꯃꯠꯇ ꯌꯥꯔꯛꯂꯝꯗꯦ꯫ ꯈꯔ ꯑꯃꯅ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯁꯅꯥꯇꯣꯝꯕꯗꯅꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯄꯤꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯏꯆꯥꯅꯨꯄꯤꯁꯦ ꯂꯩꯁꯥꯅ ꯁꯤꯖꯈ꯭ꯔꯁꯅꯨ꯫ ꯈꯔ ꯑꯃꯅ ꯑꯃꯨꯛ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯣ ꯏꯄꯪ ꯄꯪꯈꯩ ꯀꯅꯥꯅ ꯄꯥꯝꯕꯤꯅꯤ ꯇꯧꯔꯤꯅꯣ? ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯑꯣꯏꯔꯗꯤ ꯅꯪ ꯄꯤꯅꯤꯡꯒꯗ꯭ꯔꯣ ꯍꯥ? ꯑꯁꯨꯝꯅ ꯅꯨꯄꯤꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅꯁꯨ ꯇꯥꯊꯤ ꯃꯄꯥꯗ ꯑꯗꯨꯃꯛ ꯆꯩꯔꯛꯏ꯫ ꯑꯁꯨꯝ ꯇꯧꯅ ꯃꯄꯥꯅ ꯅꯨꯄꯤ ꯐꯅ ꯍꯥꯏꯔꯨꯔꯦ, ꯑꯗꯨꯕꯨ ꯄꯪꯉꯤ ꯄꯥꯝꯗꯦ ꯍꯥꯏꯗꯨꯅ ꯀꯅꯥꯅꯁꯨ ꯃꯆꯥꯅꯨꯄꯤ ꯄꯤꯕꯤꯔꯛꯇ꯭ꯔꯦ꯫ ꯃꯍꯥꯛ ꯅꯨꯄꯤ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯃꯥꯒ ꯂꯩꯃꯤꯟꯅꯔꯝꯕ ꯃꯄꯥꯗꯨꯁꯨ ꯁꯤꯈ꯭ꯔꯦ꯫ ꯃꯄꯥ ꯁꯤꯈ꯭ꯔꯕꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯥꯕꯨ ꯁꯦꯝꯕꯤꯔꯤꯕ ꯂꯥꯏꯗ ꯃꯥꯒꯤ ꯅꯨꯄꯤ ꯊꯤꯗꯕꯒꯤ ꯆꯩꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯦ ꯂꯥꯏ, ꯅꯪꯁꯦ ꯐꯠꯇꯦꯗꯀꯣ, ꯑꯩꯒꯤꯅꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯃꯗ ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯕꯤꯔꯝꯗꯦꯗꯀꯣ꯫ ꯑꯩꯒꯤ ꯅꯨꯄꯤ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯅꯪ ꯑꯩꯅ ꯁꯨꯡꯈꯣꯏ ꯈꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫
ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤꯗ ꯑꯩ ꯌꯥꯝ ꯄꯦꯟꯗꯦꯕ ꯁꯅꯥꯇꯣꯝꯕ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯈꯟꯗꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯃꯊ꯭ꯋꯥꯏ ꯋꯥꯠꯇꯅꯇ ꯑꯁꯨꯃꯛ ꯂꯩꯈ꯭ꯔꯦ ꯃꯥꯒꯤ ꯑꯋꯥꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯥꯒ ꯂꯨꯅ ꯆꯥꯟꯅ ꯇꯤꯟꯅꯖꯕ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯂꯥꯛꯂꯒ ꯃꯔꯨꯞ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯃꯔꯨꯞ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯅꯨꯄꯤ ꯑꯃꯇ ꯇꯝꯃꯝꯗ꯭ꯔꯦ ꯂꯥꯏꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯩꯒꯤꯅꯦꯅ ꯅꯨꯄꯤ ꯑꯃꯇ ꯄꯤꯕꯤꯗꯦ ꯅꯨꯄꯤ ꯀꯅꯥꯁꯨ ꯑꯩꯁꯦ ꯄꯪꯉꯦ ꯍꯥꯏꯗꯨꯅ ꯌꯥꯕꯤꯔꯛꯇꯦ ꯃꯔꯨꯞ ꯅꯍꯥꯛꯅꯅꯦ ꯁꯨꯃꯥꯏꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯌꯦꯡꯉꯣ ꯅꯍꯥꯛꯀꯤ ꯁꯨꯃꯥꯡꯗ ꯍꯧꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯁꯤ ꯌꯥꯟꯊꯠꯂꯁꯤ ꯃꯁꯤꯅ ꯑꯩ ꯅꯪꯒꯤꯅꯦ ꯅꯨꯄꯤ ꯑꯃ ꯁꯥꯕꯤꯔꯒꯦ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕ ꯌꯥꯝꯅ ꯍꯔꯥꯎꯔꯦ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯟꯊꯨꯔꯝꯃꯤ ꯑꯗꯨꯗꯒꯤꯗꯤ ꯃꯥꯒꯤ ꯃꯔꯨꯞꯅ ꯃꯇꯝ ꯌꯥꯝꯅ ꯆꯪꯅ ꯊꯩꯕꯣꯡ ꯄꯥꯝꯕꯤ ꯃꯈꯛ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯁꯥꯕꯤꯔꯦ ꯃꯗꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯒ ꯃꯥꯒꯤ ꯐꯃꯨꯡ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ ꯅꯣꯡꯃ ꯁꯅꯥꯇꯣꯝꯕꯅ ꯆꯤꯡꯗ ꯁꯤꯡ ꯆꯟꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯂꯥꯏ ꯂꯥꯛꯇꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯊꯩꯕꯣꯡꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯊ꯭ꯋꯥꯏ ꯍꯥꯞꯄꯤꯔꯝꯃꯤ ꯃꯁꯤꯒꯤ ꯑꯄꯪꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯑꯁꯦ ꯑꯩ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯥꯅ ꯆꯦꯛꯁꯤꯟꯅ ꯈꯣꯏꯗꯥꯖꯅ ꯊꯝꯖꯔꯤꯕ ꯊꯩꯕꯣꯡ ꯄꯥꯝꯕꯤꯅ ꯁꯥꯕ ꯅꯨꯄꯤ ꯑꯁꯦ ꯃꯁꯤꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯒꯦ ꯈꯨꯗꯛꯇ ꯅꯨꯄꯤ ꯑꯗꯨ ꯃꯤ ꯑꯣꯜꯂꯦ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ ꯂꯥꯏꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯏꯕꯦꯝꯃ ꯅꯍꯥꯛ ꯅꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯕꯨꯅꯦ ꯌꯥꯝꯅ ꯂꯨꯅ ꯇꯧ ꯃꯥꯕꯨꯅꯦ ꯅꯪꯅ ꯂꯨꯅ ꯇꯧꯔꯕꯗꯤ ꯅꯍꯥꯛꯅꯦ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯤ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ ꯅꯪ ꯅꯅꯤꯡ ꯅꯈꯥ ꯇꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯍꯟꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏ ꯑꯗꯨ ꯑꯃꯨꯛ ꯃꯥꯡꯈ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯟꯈꯥꯡ ꯅꯣꯝꯕ ꯍꯧꯔꯛꯂꯦ ꯁꯅꯥꯇꯣꯝꯕꯅ ꯍꯜꯂꯛꯄꯗ ꯆꯥꯅꯕ ꯆꯥꯛ ꯊꯣꯡꯗꯨꯅ ꯅꯤꯡꯊꯤꯅ ꯊꯝꯕꯤꯔꯦ ꯃꯐꯤ ꯃꯔꯣꯜꯁꯤꯡꯁꯨ ꯂꯣꯏꯅ ꯁꯨꯗꯣꯛ ꯆꯥꯝꯊꯣꯛꯄꯤꯔꯦ ꯏꯃꯨꯡ ꯃꯥꯡꯒꯣꯜꯁꯨ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯁꯤꯜꯂꯦ ꯑꯁꯣꯝꯗꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯁꯅꯥꯇꯣꯝꯕꯅ ꯁꯤꯡ ꯆꯜꯂꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯏꯃꯨꯡꯗ ꯃꯤ ꯑꯃ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ ꯃꯍꯥꯛꯅ ꯃꯌꯨꯝꯒꯤ ꯑꯍꯣꯕꯗ ꯂꯣꯟꯅ ꯌꯦꯡꯕꯗ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕ ꯑꯗꯨ ꯎꯔꯛꯂꯝꯃꯤ ꯀꯅꯥꯅꯣ ꯑꯩꯒꯤ ꯌꯨꯝꯗ ꯂꯩꯁꯤꯕꯨ ꯀꯅꯥꯅꯣ ꯅꯨꯄꯤꯅꯤꯅꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯃꯨꯠꯂꯣ ꯁꯤꯕꯣ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯌꯥꯝꯅ ꯀꯤꯔꯦ ꯃꯍꯥꯛꯅ ꯀꯟꯅ ꯆꯦꯟꯈꯤꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯀꯧꯔꯨꯔꯦ ꯃꯔꯨꯞ ꯑꯩꯒꯤ ꯌꯨꯝꯗ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯏ ꯑꯩꯈꯣꯏ ꯆꯥꯛꯈꯨꯝꯗꯅꯦ ꯆꯥꯛ ꯊꯣꯡꯉ ꯂꯩꯍꯧꯏ ꯑꯝꯇ ꯆꯧꯁꯤ ꯂꯥꯛꯑꯣ ꯚꯨꯠꯂ ꯈꯪꯗꯦ ꯃꯗꯨꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯡꯗꯨ ꯇꯨꯃꯤꯟꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕꯗ ꯏꯃꯨꯡꯗ ꯆꯥꯛ ꯊꯣꯡꯅꯕꯤ ꯅꯨꯄꯤ ꯑꯗꯨ ꯎꯔꯦ ꯆꯨꯝꯃꯤꯅꯦ ꯏꯇꯥꯎ ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤ ꯑꯃ ꯂꯩꯅꯦ ꯑꯩꯅ ꯍꯥꯏꯗ꯭ꯔꯦ ꯏꯇꯥꯎ ꯑꯁꯤꯕꯨ ꯀꯅꯥꯅꯣ ꯚꯨꯠ ꯑꯣꯏꯖꯥꯠꯂꯣ ꯁꯤꯕꯣ ꯉꯥꯏꯈꯣ ꯏꯇꯥꯎ ꯊꯩꯕꯣꯡꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯑꯝꯇ ꯌꯦꯡꯒꯦ ꯃꯥꯒꯤ ꯃꯔꯨꯞꯅ ꯊꯩꯕꯣꯡꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯂꯩꯕ꯭ꯔꯥ ꯌꯦꯡꯕꯗ ꯅꯨꯄꯤ ꯑꯗꯨꯗꯤ ꯂꯩꯕ ꯎꯗ꯭ꯔꯦ ꯃꯥꯒꯤ ꯃꯔꯨꯞ ꯑꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯏꯕꯦꯝꯃ ꯅꯍꯥꯛ ꯀꯅꯥꯅꯣ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯃꯁꯤ ꯍꯪꯕꯗ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯅꯍꯥꯛꯅ ꯁꯥꯕ ꯊꯩꯕꯣꯡꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨꯅꯤ ꯂꯥꯏꯅ ꯑꯩꯒꯤ ꯊꯋꯥꯏ ꯍꯥꯞꯄꯤꯔꯝꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯂꯝꯃꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯁꯅꯥꯇꯣꯝꯕꯁꯨ ꯍꯔꯥꯎꯕꯒꯤ ꯉꯝꯈꯩ ꯂꯩꯇ꯭ꯔꯦ ꯂꯥꯏꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯝꯃꯤ ꯍꯦ ꯏꯁꯣꯔ ꯑꯩꯅ ꯁꯣꯏꯈꯤꯕ ꯍꯥꯏꯔꯣꯏꯗꯕ ꯍꯥꯏꯈꯤꯕ ꯇꯧꯔꯣꯏꯗꯕ ꯇꯧꯈꯤꯕ ꯉꯥꯛꯄꯤꯌꯨꯀꯣ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯊꯋꯥꯏ ꯍꯥꯞꯄꯤꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯅꯥꯇꯣꯝꯕ ꯑꯗꯨ ꯂꯥꯏꯒꯤ ꯊꯧꯖꯥꯟꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤꯔꯝꯃꯤ ꯅꯨꯄꯤ ꯑꯗꯨ ꯐꯪꯕꯗꯒꯤꯗꯤ ꯁꯅꯥꯇꯣꯝꯕꯗꯤ ꯃꯌꯨꯝꯗꯒꯤ ꯍꯦꯟꯗꯣꯛꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯦ ꯄꯥꯝꯂꯧ ꯎꯕꯁꯨ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ ꯁꯤꯡ ꯆꯟꯕꯁꯨ ꯆꯠꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯆꯠꯄ ꯇꯥꯔꯕꯁꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯂꯣꯏꯅꯗꯨꯅ ꯆꯠꯃꯤꯟꯅꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯍꯜꯂꯒ ꯃꯍꯥꯛꯅ ꯊꯕꯛ ꯁꯨꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯥꯁꯨ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯏ
ꯆꯥꯛꯁꯨ ꯅꯨꯄꯤ ꯑꯗꯨꯅ ꯏꯟꯗ꯭ꯔꯕꯗꯤ ꯆꯥꯎ ꯍꯥꯏꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯊꯕꯛ ꯑꯃꯠꯇ ꯇꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯃꯔꯨꯞ ꯑꯗꯨ ꯀꯧꯔꯒ ꯃꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯗꯥꯗꯥ, ꯑꯩꯒꯤ ꯁꯛ ꯃꯥꯟꯅꯕ ꯎꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯥꯕꯤꯌꯨꯕ꯫ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ? ꯃꯥꯁꯦ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯊꯕꯛ ꯑꯃꯇ ꯇꯧ ꯌꯥꯗ꯭ꯔꯦ꯫ ꯄꯥꯝꯂꯧ ꯎꯕꯁꯨ ꯊꯕꯛ ꯆꯠꯄꯁꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ, ꯑꯩ ꯆꯠꯇ꯭ꯔꯕꯗꯤ ꯑꯝꯇ ꯆꯠꯂꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯇꯥꯗꯅ ꯎꯒꯤ ꯅꯨꯄꯤ ꯑꯃꯇ ꯁꯥꯕꯤꯌꯨ, ꯑꯗꯨꯒ ꯊꯕꯛꯇꯣ ꯃꯥꯒ ꯆꯠꯃꯤꯟꯅꯍꯟꯒꯦ꯫ ꯐꯔꯦ ꯐꯔꯦ꯫ ꯑꯁꯨꯝꯅ ꯃꯔꯨꯞ ꯑꯗꯨꯅ ꯌꯥꯕꯤꯔꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤ ꯑꯃ ꯁꯥꯕꯤꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯑꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯁꯅꯥꯇꯣꯝꯕꯗ ꯄꯤꯔꯒ ꯄꯥꯝꯂꯧ ꯎꯕ ꯆꯠꯄꯗ ꯄꯨꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥ, ꯁꯦ, ꯉꯁꯤꯗꯒꯤꯗꯤꯅꯦ ꯅꯪꯅ ꯄꯥꯝꯂꯧ ꯎꯕ ꯆꯠꯄꯗ ꯃꯁꯤꯒꯤ ꯎꯅ ꯁꯥꯕ ꯑꯩꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯅꯨꯄꯤꯁꯦ ꯃꯁꯤ ꯑꯣꯏꯅ ꯄꯨꯔꯒ ꯆꯠꯂꯣ꯫ ꯑꯍꯥꯟꯕꯗꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯁ, ꯑꯩ ꯉꯝꯃꯣꯏ꯫ ꯅꯪꯁꯨ ꯅꯠꯇꯕ ꯎꯒꯤ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏꯅ ꯄꯨꯔꯒ ꯆꯠꯇꯣꯏꯅꯣ? ꯑꯁ, ꯑꯁꯤꯗꯤ ꯑꯩ ꯕꯤꯠ ꯌꯥꯎꯗꯦ꯫ ꯌꯦꯡꯉꯨ ꯅꯨꯄꯥ, ꯑꯩꯅ ꯅꯪꯒꯤ ꯅꯥꯗꯨꯝ ꯀꯣꯏꯅ ꯏꯟꯅꯗꯅ ꯅꯪꯕꯨ ꯁꯨꯝ ꯁꯪꯅ ꯂꯩꯔꯕꯗꯤ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯃꯌꯥꯝꯁꯤꯕꯨ ꯀꯅꯥꯅ ꯍꯣꯠꯅꯒꯅꯤ? ꯃꯔꯝ ꯃꯣꯛꯄꯅꯤꯁꯦ, ꯑꯩꯒꯤ ꯅꯨꯄꯥꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯌꯥꯕꯅꯤ꯫ ꯍꯌꯦꯡꯗꯒꯤꯗꯤꯅꯦ ꯅꯪ ꯁꯤ ꯄꯨꯔꯣꯕꯀꯣ, ꯑꯗꯨꯒꯅꯦ ꯅꯪꯅ ꯊꯕꯛ ꯍꯜꯂꯛꯄꯒ ꯑꯩꯅ ꯅꯪꯒꯤ ꯆꯥꯛ ꯂꯣꯏꯕꯤꯔꯝꯗꯣꯏꯅꯦ, ꯑꯗꯨꯒꯅꯦ ꯑꯩꯅ ꯆꯥꯛ ꯏꯟꯕꯤꯗꯣꯏꯅꯤ꯫ ꯃꯃꯩ ꯊꯪꯗꯗꯤ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯦꯝꯃꯟꯕꯗꯒꯤꯗꯤ ꯌꯥꯔꯗꯨꯅ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯔꯒ ꯊꯕꯛ ꯁꯨꯕ ꯆꯠꯈ꯭ꯔꯦ꯫ ꯎꯅ ꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯅ ꯐꯝꯍꯜꯂꯒ ꯃꯥꯅ ꯍꯦꯛ ꯊꯕꯛ ꯁꯨꯏ꯫ ꯋꯥꯔꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯐꯝꯃꯤ, ꯑꯗꯨꯒ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯇꯣꯝꯇ ꯁꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯉꯤ꯫ ꯅꯨꯄꯤ ꯑꯗꯨ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯦ, ꯈꯣꯡꯀꯥꯞ ꯑꯃꯠꯇ ꯐꯥꯎꯕ ꯆꯠꯊꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯗꯤ ꯑꯁꯨꯝ ꯊꯣꯛꯎ ꯍꯥꯏꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯜꯂꯥꯛꯄꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕꯤ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤꯕꯨ ꯎꯔꯝꯃꯤ꯫ ꯈꯨꯜꯂꯥꯛꯄ ꯑꯗꯨꯅ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤ ꯑꯗꯨ ꯎꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯄꯥꯝꯂꯝꯃꯤ꯫ ꯈꯨꯜꯂꯥꯛꯄꯅ ꯃꯅꯥꯏꯁꯤꯡꯗ ꯅꯨꯄꯤ ꯑꯗꯨ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯊꯧꯗꯥꯔꯛꯂꯝꯃꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯁꯅꯥꯇꯣꯝꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨꯗ, ꯏꯕꯦꯝꯃ, ꯆꯠꯂꯁꯤ, ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯣꯏꯔꯣ꯫ ꯅꯪ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯣꯏꯕ ꯇꯥꯔꯦ꯫ ꯈꯨꯜꯂꯥꯛꯄꯅ ꯅꯪꯕꯨ ꯐꯥꯔꯨꯆꯣ, ꯈꯨꯜꯂꯥꯛꯄꯤ ꯑꯣꯏꯅꯕ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯏꯕꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯑꯄꯪꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯄꯥꯝꯂꯧ ꯎꯕ ꯆꯠꯈꯤꯕ ꯃꯇꯝ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ ꯈꯪꯂꯗꯨꯅ ꯂꯧꯁꯤꯡ ꯁꯤꯡꯂꯕꯤ ꯅꯨꯄꯤ ꯑꯗꯨꯅ, ꯏꯕꯨꯡꯈꯣꯏ, ꯑꯩꯕꯨ ꯈꯨꯜ ꯑꯁꯤꯒꯤ ꯈꯨꯜꯂꯥꯛꯄꯤ ꯍꯥꯞꯄꯤꯒꯦ ꯍꯥꯏꯔꯕꯗꯤ ꯄꯥꯝꯂꯧ ꯎꯕ ꯆꯠꯈꯤꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯑꯗꯨ ꯍꯜꯂꯛꯄ ꯐꯥꯎꯕꯇꯪꯗꯤ ꯉꯥꯏꯕꯤꯈꯣ꯫ ꯉꯁꯤꯗꯒꯤꯗꯤ ꯃꯥꯒ ꯑꯩꯒ ꯀꯥꯏꯅꯔꯗꯕꯅꯤꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯖꯔꯛꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩꯗ ꯃꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯁꯨ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯥꯕ ꯅꯨꯄꯤ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯊꯨꯡꯂꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯄꯨꯔꯣꯏꯕꯕꯨ ꯏꯃꯨꯡꯗ ꯀꯧꯁꯤꯜꯂꯒ ꯃꯄꯨꯔꯣꯏꯕꯕꯨ ꯑꯁꯨꯝꯅ ꯊꯦꯝꯂꯝꯃꯤ꯫ ꯌꯦꯡꯉꯨ ꯅꯨꯄꯥ, ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯦ ꯑꯩꯕꯨ ꯈꯨꯜꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯣꯏꯅꯕ ꯐꯥꯔꯨꯆꯣ ꯍꯥꯏꯗꯨꯅ ꯈꯨꯜꯂꯥꯛꯄꯅ ꯊꯥꯔꯛꯄꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯐꯥꯕ ꯂꯥꯛꯂꯤꯕꯅꯤ, ꯑꯗꯨꯒꯅꯦ ꯅꯍꯥꯛꯀꯤ ꯅꯇꯣꯝꯇꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯗꯦ꯫ ꯃꯈꯣꯏꯅ ꯅꯪꯕꯨ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯀꯅꯤ꯫ ꯑꯗꯨꯅ ꯑꯩ ꯉꯁꯤꯒꯤꯗꯤ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯅꯪ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯑꯉꯥꯎꯕ ꯁꯥꯗꯨꯅ ꯑꯩꯒꯤ ꯅꯥꯛꯇ ꯇꯨꯃꯤꯟꯅ ꯂꯥꯛꯑꯣ꯫ ꯑꯩ ꯈꯨꯜꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯈꯨꯜꯂꯥꯛꯄꯤ ꯁꯥꯗꯨꯅ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯅꯥꯇꯣꯝꯕꯗꯤ ꯉꯛꯄꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯃꯠꯇ ꯍꯥꯏꯗꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯀꯅꯨ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯁꯦ ꯅꯨꯄꯥ, ꯀꯞꯀꯅꯨꯁꯦ, ꯑꯩꯅ ꯍꯥꯏꯕ ꯌꯥꯎ꯫ ꯅꯪ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ꯫ ꯑꯩ ꯅꯪꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯒꯦ꯫ ꯅꯪ ꯉꯁꯤꯒꯤꯗꯤ ꯀꯞꯀꯅꯨ꯫ ꯁꯦ, ꯑꯩ ꯑꯃꯨꯛ ꯅꯪꯒꯤ ꯅꯥꯛꯇ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯐꯅ ꯊꯦꯝꯂꯕꯁꯨ ꯁꯅꯥꯇꯣꯝꯕꯗꯤ ꯀꯞꯄ ꯊꯣꯛꯎ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯕꯗ ꯁꯅꯥꯇꯣꯝꯕ ꯀꯔꯤ ꯑꯣꯏꯍꯧꯒꯅꯤ ꯈꯟꯕꯗ
ꯀꯞꯄ ꯊꯣꯛꯎ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯄꯥꯟꯗ ꯐꯝꯅ ꯂꯩꯔꯝꯕ ꯈꯨꯜꯒꯤ ꯃꯤꯌꯥꯝꯁꯤꯡꯁꯨ ꯀꯨꯏꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯏꯃꯨꯡ ꯆꯪꯂꯛꯇꯨꯅ ꯅꯨꯄꯤ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯐꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯁꯅꯥꯇꯣꯝꯕꯗꯤ ꯇꯨꯝꯒꯅꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯍꯥꯏꯕ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯑꯉꯥꯎꯕ ꯃꯤꯒꯤ ꯃꯇꯧꯒꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅꯇ ꯂꯩꯔꯦ꯫ ꯑꯃꯨꯛ ꯀꯧꯔꯒ ꯀꯞꯀꯅꯤ, ꯑꯃꯨꯛ ꯃꯇꯣꯝꯇ ꯅꯣꯛꯏ꯫ ꯅꯨꯄꯤ ꯑꯩꯕꯨ ꯀꯅꯥꯒ ꯂꯩꯍꯧꯗꯣꯏꯅꯣ? ꯅꯨꯄꯤ ꯅꯪ ꯍꯜꯂꯛꯑꯣ, ꯅꯨꯄꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯀꯅꯥꯅ ꯐꯥꯈ꯭ꯔꯦ? ꯈꯨꯂꯥꯛꯄꯤ꯫ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯉꯛꯅꯔꯦ, ꯅꯨꯡꯉꯥꯏꯇꯕꯁꯨ ꯂꯣꯏꯅ ꯐꯥꯎꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯧ ꯑꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯉꯩꯗꯗꯤ ꯑꯁꯦ ꯄꯪꯉꯁꯨ ꯅꯨꯄꯤꯗꯨꯅ ꯁꯦꯟꯅꯗꯅ ꯐꯅꯗꯤ ꯐꯔꯨꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄꯅ ꯑꯃꯨꯛ ꯅꯨꯄꯤꯗꯨ ꯄꯥꯝꯕꯗꯒꯤ ꯑꯃꯨꯛ ꯐꯥꯕꯤꯈ꯭ꯔꯦ꯫ ꯃꯄꯥ ꯂꯩꯈꯤꯗꯕꯒꯤ ꯈꯔ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯒ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤꯁꯤ ꯑꯃꯨꯛ ꯐꯥꯕꯤꯈ꯭ꯔꯕꯅꯤꯅ ꯃꯁꯤ ꯌꯦꯡꯍꯩꯗ꯭ꯔꯦ, ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯔꯦ꯫ ꯑꯉꯥꯎꯕꯒ ꯆꯞ ꯃꯥꯟꯅꯕ ꯅꯠꯇꯦꯅꯦꯍꯦ, ꯉꯥꯎꯔꯕꯅꯤ ꯉꯥꯎꯔꯕ꯫ ꯌꯦꯡꯉꯨ ꯃꯥꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯃꯨꯛ ꯅꯣꯛ ꯑꯃꯨꯛ ꯀꯞ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦꯍꯦ꯫ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯕꯗꯒꯤꯗꯤ ꯁꯅꯥꯇꯣꯝꯕꯗꯤ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯑꯉꯥꯎꯕ ꯃꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯗꯨꯁꯨ ꯆꯥꯎ ꯊꯛꯎ ꯍꯥꯏꯕ ꯑꯃꯠꯇ ꯌꯥꯗꯅ ꯀꯞꯇꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯈꯨꯂꯥꯛꯄꯒꯤ ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯇꯨꯅ, ꯏꯕꯦꯝꯃ, ꯁꯦ ꯅꯪꯒꯤ ꯆꯥꯅ ꯊꯛꯅꯕ ꯁꯦꯠꯅꯕ ꯐꯤꯔꯣꯜꯁꯤꯡꯅꯤ꯫ ꯑꯩ ꯆꯥꯅꯤꯡꯗꯦ, ꯑꯩ ꯊꯛꯅꯤꯡꯗꯦ, ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯌꯨ, ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯊꯤꯟꯕꯤꯌꯨ, ꯑꯩ ꯅꯣꯏꯒꯤ ꯁꯤꯗ ꯂꯩꯅꯤꯡꯗꯤꯌꯦ꯫ ꯃꯗꯨ ꯌꯥꯔꯣꯏꯅꯦ, ꯅꯪ ꯍꯧꯖꯤꯛꯇꯤ ꯈꯨꯂꯥꯛꯄꯅ ꯄꯥꯝꯕꯗꯒꯤ ꯈꯨꯂꯥꯛꯄꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯅꯤ꯫ ꯅꯪꯅꯦ ꯈꯨꯂꯥꯛꯄꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤꯀꯣ꯫ ꯌꯨꯝꯗ ꯊꯤꯟꯕꯗꯤ ꯌꯥꯔꯔꯣꯏ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯁꯨ ꯀꯅꯥꯅꯁꯨ ꯇꯥꯕꯤꯔꯝꯗꯦ꯫ ꯈꯨꯂꯥꯛꯄꯅ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯊꯦꯝꯃꯤ꯫ ꯈꯨꯂꯥꯛꯄꯅ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ, ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯦꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯃꯁꯥꯅ ꯌꯥꯗꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯕꯨ ꯈꯨꯂꯥꯛꯄꯤ ꯍꯥꯞꯂꯦ꯫ ꯍꯨꯝꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯉꯥꯎꯕ ꯁꯥꯁꯤꯟꯅꯗꯨꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯂꯥꯛꯎ ꯍꯥꯏꯔꯝꯕ ꯃꯄꯨꯔꯣꯏꯕ ꯁꯅꯥꯇꯣꯝꯕꯗꯨ ꯐꯤ ꯁꯦꯒꯥꯏꯕ ꯁꯦꯠꯇꯨꯅ ꯊꯥꯡꯉꯩ ꯁꯦꯡꯅꯃꯛ ꯑꯉꯥꯎꯕ ꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯃꯄꯨꯔꯣꯏꯕ ꯑꯉꯥꯎꯕ ꯑꯗꯨ ꯎꯕꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯀꯞꯇꯨꯅꯇ ꯂꯩꯔꯝꯕꯤ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯗꯨꯅ ꯍꯤ ꯍꯤ ꯂꯥꯎꯅ ꯅꯣꯛꯂꯝꯃꯤ꯫ ꯅꯨꯄꯥ, ꯃꯈꯣꯜꯁꯤꯕꯨ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇ꯭ꯔꯣ? ꯅꯨꯄꯥ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯁꯤꯒꯤ ꯑꯉꯥꯎꯕꯁꯤꯗꯤ꯫ ꯃꯥꯒ ꯑꯩꯒ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯒꯦ, ꯀꯧꯁꯤꯜꯂꯛꯎ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯅꯥꯏꯁꯤꯡ ꯊꯥꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯀꯧꯁꯤꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯉꯥꯎꯕ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯃꯈꯣꯏ ꯑꯅꯤ ꯍꯔꯥꯎꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯄꯦꯜꯗꯨꯅ ꯈꯨꯂꯥꯛꯄꯅ ꯑꯉꯥꯎꯕ ꯅꯨꯄꯥꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯊꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯅꯤꯡꯊꯤꯅ ꯈꯪꯖꯔꯛꯇ꯭ꯔꯕ ꯁꯅꯥꯇꯣꯝꯕ ꯑꯉꯥꯎꯕ ꯑꯃ ꯑꯣꯏꯅ ꯈꯨꯂꯥꯛꯄꯒꯤ ꯃꯌꯨꯝꯗ ꯈꯨꯂꯥꯛꯄꯤ ꯑꯗꯨꯒ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯒꯤ ꯅꯨꯄꯤ ꯈꯨꯂꯥꯛꯄꯤ ꯑꯗꯨꯅ ꯂꯣꯟꯅ ꯂꯣꯟꯅ ꯁꯅꯥꯇꯣꯝꯕꯕꯨ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕꯗꯒꯤꯗꯤ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗ ꯁꯅꯥꯇꯣꯝꯕ ꯋꯥꯈꯜ ꯄꯨꯔꯥ ꯇꯥꯔꯦ꯫ ꯍꯥꯟꯅꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯦ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯞꯇꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯁꯅꯥꯇꯣꯝꯕꯗ ꯂꯣꯏꯅ ꯇꯝꯂꯦ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯈꯨꯂꯥꯛꯄ ꯈꯪꯍꯟꯗꯅ ꯃꯐꯝ ꯑꯃꯗ ꯆꯦꯟꯈ꯭ꯔꯁꯤ ꯍꯥꯏꯅ ꯇꯥꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯤꯉꯩꯗ ꯃꯈꯣꯏ ꯑꯅꯤ ꯂꯣꯟꯅ ꯄꯣꯠ ꯌꯣꯝꯗꯨꯅ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯊꯨꯡꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯔꯁꯤ, ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯔꯣꯏꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯂꯧꯁꯤꯡ ꯂꯩꯕ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯐꯝ ꯑꯗꯨꯗ ꯌꯨꯝ ꯀꯩ ꯁꯥꯗꯨꯅ ꯃꯆꯥ ꯃꯁꯨ ꯄꯣꯛꯇꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯈꯨꯟꯒꯤ ꯃꯤꯁꯤꯡ ꯑꯃꯗꯤ ꯃꯌꯥꯝꯕ ꯃꯅꯥꯎꯁꯤꯡꯅ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥ ꯂꯥꯎꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯂꯩꯐꯝ
ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯈꯣꯡꯒꯣꯜ ꯂꯤꯐꯝ ꯈꯪꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯇꯣꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯅꯧꯕ ꯃꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯗꯨꯅ ꯃꯆꯥꯁꯤꯡꯒ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯛ ꯄꯥꯟꯈꯤꯔꯝꯃꯤ꯫